Kuki Volunteer Forcing asibu ain giba matik chaba dandi piduna makoibu More the labor state forcing sida awana piduna ba nixing jari Kuki Volunteer Kanguna More state More the labor state forcing sida Aki tujungba polak pat taragadi Aikoi Meetei Co-ordinating committee na koi tumine leithoi aikoi khangdon lebe ngamoi aikoi masigi damakta matam khudimakta aikoi sem sadun legani aduna lagliba tang nipan February gi masi phaugi manungda Kuki Volunteer singna More the labor state policing gi mathakta thamliba athingba se khudakta lokthokta taragadi aikoi Manipur leriba CSO sing amadi civil society organization sing marapaibi imaibel sing unna aikoi sanction minaduna Churchandpur district ta chana-thaknapa potlamsing pushinba amadi darkar potlamsing asi pushinba yaroi haina aikoi lakadoba tarik 8 dagi aikoi khongjang asi haujagani hariba khongjang asi sanction ba matamda Manipur da khundaminariba Kuki nataba kangluk khudimangna aikoi da cooperation pibiduna loinana mateng pibiduna aikoi economic blockade asibu mateng pangbina ba haiduna Meetei Co-ordinating committee Tronglaobi to Torbung Banglagi Meetei dagi ikok nona khurumjari loinana Kuki Volunteer singna More the labor state police ta tawriba athingba se khudakta aikoi lokthokadobani Masi lokthokta taragadi matungda afaba for laoi haibase Kuki Volunteer sina ningsing bigadobani haiba wafam asi thamjaraga gamel asina Tengnoupal District ki Kuki Volunteer Forcing na tawriba thabak asi gamel asina tuminna yengduna leibase leiroidobani loinana makoi asibo ain gi oiba matik chaba dandi piduna makoibo matungda amuk tawdana ba haiduna gamen sina lokhat kedobani Masi karigumada tawdaba taragadi aikoina Churchandpur district ta thangna sanaba potlamsing aikoi pushinba yaroi masi leijariba Manipur gi CSO sing club organization singna pullakanda aikoi pusandana ba phirep ama lakadoba tang 8 dagi aikoi Haujaragani